ꯑꯂꯤꯅ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯔꯝꯂꯕꯗꯤ ꯅꯪꯅ ꯉꯁꯤ ꯋꯥꯔꯤꯁꯦ ꯋꯥꯔꯝꯂꯣꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯄꯥꯔꯛꯏ ꯅꯪꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡꯗ ꯇꯣꯏꯅ ꯂꯥꯛꯑꯦ ꯃꯪꯂꯥꯟꯗꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯗꯨꯅ ꯃꯪꯖꯕ ꯑꯗꯨꯒ ꯇꯥꯏꯕꯪꯗꯁꯨ ꯅꯪꯕꯨ ꯈꯟꯖꯕ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯂꯤꯅ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯣꯚꯥ ꯑꯂꯤ ꯅꯣꯚꯥꯒꯤ ꯂꯧꯕꯨꯛ ꯑꯗꯨ ꯄꯥꯔꯨꯕꯗ ꯅꯣꯚꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯂꯦ ꯃꯐꯝꯗ ꯍꯥꯏꯔꯒꯦ ꯂꯦꯞꯈ꯭ꯔꯦ ꯑꯂꯤ ꯂꯧꯕꯨꯛ ꯑꯗꯨ ꯂꯣꯏꯕ ꯐꯥꯎꯕ ꯄꯥꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯗꯤ ꯑꯩ ꯅꯪꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯤꯌꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯂꯤ ꯃꯇꯦꯛ ꯈꯔ ꯑꯗꯨ ꯄꯥꯔꯗꯨꯅ ꯑꯩꯒꯤ ꯋꯥꯆꯞꯇꯣ ꯗꯤꯂꯦꯠ ꯇꯧꯈꯤꯕꯩꯅꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯂꯤ ꯄꯦꯖ ꯑꯃ ꯑꯅꯤꯗꯨ ꯃꯥꯅ ꯃꯦꯁꯦꯖ ꯍꯟꯗꯕꯒꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩ ꯄꯦꯖꯇꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯥꯒꯤꯗꯃꯛ ꯈꯟꯖꯕ ꯑꯁꯤ ꯉꯥꯛꯇ ꯃꯉꯥꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯄꯦꯖꯁꯤꯡꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯖꯕ ꯀꯌꯥ ꯑꯃꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯍꯥꯏꯅ ꯋꯥꯖꯕ ꯀꯌꯥ ꯑꯃꯁꯨ ꯏꯔꯝꯃꯤ ꯑꯁꯤ ꯄꯥꯔꯨꯕꯗ ꯑꯂꯤꯗꯨ ꯅꯣꯚꯥꯕꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯑꯂꯤ ꯕꯨꯛ ꯑꯗꯨ ꯂꯣꯏꯕ ꯐꯥꯎꯕ ꯄꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯉꯟꯇꯥ ꯆꯥꯔꯗꯨꯅ ꯑꯃꯨꯛ ꯄꯥꯔꯝꯃꯤ ꯑꯂꯤ ꯄꯦꯖ ꯈꯨꯗꯤꯡꯒꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯔꯤ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯔꯛꯎꯀꯣ ꯑꯩꯕꯨ ꯅꯪꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯕꯨ ꯑꯩꯅ ꯉꯥꯏꯔꯤꯌꯦ ꯉꯥꯏꯈꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯇꯣꯞꯄ ꯀꯅꯥꯒ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯂꯨꯍꯣꯡꯈ꯭ꯔꯕ ꯑꯩꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯄꯨꯟꯁꯤꯁꯤꯃꯒꯤ ꯅꯪꯕꯨ ꯎꯗꯅꯕ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯁꯨ ꯌꯥꯏ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤ ꯑꯃꯨꯛꯀꯁꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯥꯏ ꯂꯚ ꯌꯨ ꯑꯂꯤ ꯑꯥꯏ ꯂꯚ ꯌꯨ ꯐꯣꯔ ꯑꯦꯚꯔ ꯑꯂꯤ ꯄꯦꯖ ꯑꯗꯨ ꯄꯥꯔꯨꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯣꯚꯥꯕꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯃꯥꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯎꯅꯤꯡꯂꯛꯏ ꯅꯣꯚꯥꯕꯨ ꯑꯂꯤꯅ ꯑꯂꯤ ꯂꯧꯕꯨꯛ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯕꯣꯛꯁ ꯑꯗꯨꯗ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯊꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯂꯤꯅ ꯗꯥꯏꯔꯤꯁꯤꯗꯤ ꯀꯣꯟꯅ ꯄꯥꯔꯒꯦ ꯅꯣꯚꯥꯒ ꯃꯦꯁꯦꯖ ꯊꯥꯅꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯂꯤ ꯗꯥꯏꯔꯤ ꯑꯗꯨꯁꯨ ꯕꯣꯛꯁ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯚꯥꯒ ꯃꯦꯁꯦꯖ ꯊꯥꯅꯔꯝꯃꯤ ꯗꯥꯏꯔꯤ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯌꯦꯡꯂꯨꯗ꯭ꯔꯗꯨꯅ ꯕꯣꯛꯁꯇ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯅꯣꯚꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯂꯤꯅ ꯅꯣꯚꯥ ꯆꯥꯛ ꯆꯥꯔꯕꯣ ꯅꯣꯚꯥ ꯑꯣꯟꯂꯥꯏꯟ ꯂꯩꯇꯦ ꯑꯂꯤꯅ ꯑꯁ ꯑꯣꯟꯂꯥꯏꯟ ꯂꯩꯇꯦꯅꯦ ꯑꯂꯤ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯅꯣꯚꯥꯕꯨ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯚꯥ ꯑꯣꯟꯂꯥꯏꯟ ꯂꯩꯔꯛꯏ ꯑꯗꯨꯒ ꯑꯂꯤꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯏ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯂꯤꯅ ꯃꯦꯁꯦꯖ ꯍꯜꯂꯛꯑꯦꯍꯦ ꯑꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯏ ꯆꯥꯔꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯣꯚꯥꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯂꯤꯅ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯀꯩꯒꯤ ꯇꯧꯔꯛꯀꯦꯕ ꯍꯣꯏ ꯑꯂꯤ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯅꯥꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯃꯈꯣꯡ ꯑꯗꯨ ꯆꯦꯟꯕꯒ ꯆꯣꯡꯕꯒ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯑꯂꯤ ꯅꯣꯚꯥꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯏ ꯅꯣꯚꯥ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯑꯂꯤꯅ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯍꯋꯥꯏ ꯊꯣꯡꯉꯦ ꯅꯣꯏꯗꯤ ꯈꯥꯃꯦꯟ ꯑꯁꯪꯕ ꯏꯔꯣꯜꯂꯦ ꯅꯣꯏꯗꯤ ꯉꯥ ꯊꯣꯡꯉꯤ ꯅꯠꯇ꯭ꯔꯣ ꯑꯂꯤ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯡ ꯑꯗꯨ ꯆꯣꯡꯈꯤꯕꯒꯤ ꯃꯀꯣꯛꯇ ꯍꯥꯏꯒꯠꯂꯛꯏ ꯅꯥꯔꯗꯨꯅ ꯑꯌꯣ ꯅꯣꯚꯥꯅ ꯀꯩꯗꯧꯔꯒꯦ ꯀꯣꯛꯁꯨ ꯀꯩꯅꯣꯝ ꯇꯧꯔꯤ ꯀꯩꯗꯧꯔꯛꯏꯅꯣ ꯅꯀꯣꯛꯇ ꯅꯥꯔꯤ ꯈꯪꯉꯗꯤ ꯐꯖꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯑꯉꯥꯡ ꯃꯆꯥ ꯍꯦꯛ ꯃꯥꯟꯈꯩ ꯑꯂꯤ ꯅꯣꯚꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯚꯥꯅ ꯑꯂꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯂꯤ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯀꯩꯁꯨꯝ ꯇꯧꯗꯦ ꯅꯣꯚꯥꯅ ꯅꯪ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯍꯣꯏ ꯑꯩ ꯍꯌꯦꯡꯗꯩ ꯁ꯭ꯀꯨꯜ ꯂꯥꯛꯑꯗꯕꯅꯤ ꯅꯥꯕ ꯐꯖꯅ ꯐꯔꯣ ꯑꯗꯨꯒ ꯂꯥꯛꯑꯣ ꯑꯩ ꯍꯌꯦꯡꯗꯩ ꯂꯥꯛꯑꯗꯕꯅꯤ ꯈꯪꯗꯦ ꯐꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃꯨꯛ ꯁꯣꯛꯄ ꯍꯦꯜꯂꯕꯗꯤ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ ꯈꯪꯗꯦ ꯑꯩꯗꯤ ꯍꯌꯦꯡ ꯂꯥꯛꯑꯅꯤ ꯍꯣꯏ ꯂꯥꯛꯑꯣ ꯁꯦ ꯑꯗꯨ ꯐꯖꯅ ꯂꯥꯛꯎꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯋꯥ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯅꯣꯚꯥꯅ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯑꯂꯤꯅ ꯊꯝꯈ꯭ꯔ ꯃꯥꯅꯤꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯏꯔꯒꯦꯗ ꯑꯂꯤ ꯃꯁꯥ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯟꯖꯩ ꯅꯣꯚꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯁꯨ ꯉꯁꯤ ꯉꯔꯥꯡꯒꯤ ꯅꯠꯇꯕ ꯃꯥꯗꯤ ꯑꯈꯥꯡ ꯀꯜꯂꯤꯅ ꯃꯥꯅ ꯑꯩꯒꯤ ꯇꯧꯕꯤꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯑꯩꯁꯤꯗꯤꯕ
Ali masa matomta pangawda ngawi. Asomdana Novadu Alina ngasi video call tawrakpagi haraubana loikre. Ngasi sibu kari numit ka oijano. Alina video call ga tawraisiba. Ima kaino mihulsina asukana zongisiba. Asi haiduna makut adu thabakta thami aduga mihul kana hulibadu yengi. Magi mihuldu aroibidasu chongi. Hey, irang yam tawdo. Ay lay bayadre. Tapna chongu he. Masa matomta haraujaribani. Numit adu asumna hokre. Nova school lakle. Amarna. Nang ngarang aligi noto pirubra. Piruye. Fahorabo maba. Novana. Ngasidagi lakani haibani. Asingkiro haise. Haringay tanja aduda alisu lai. Amarna. Laku lai. Alina. Khara changsilo. Nova matai da fami du khara changsili. Amarna. Ai ka chin thangwa ngamoi ko. Alina. Ai fangi tholo. Nova na maya da famalo. Amarna. Hoi. Nova du maya da famali. Aduga Aliga Amar ga du wari sanare. Alina. Amar. Ai kanam haige. Kai wano. Sida changsilo aduga haige. Nova book ama puthokuna paribani. Makoy yani na Nova gi matungda murum shonbaduda taningdraduna hairei. As ai kasinda fangi tholo. Ali tumina Nova da yengi. Ali tumina Nova da yengi. Nova changsinduna kachinda fami. Ani du amu wari sai. Amarna. Kai wano hairu. Alina. Adura. Amar khara kana haida wada sasat haro. Nova mamit adu faini yenglai. Amar tapna amuk hairei. Hairu kai wano habine. Alina. Aina pamba leire. Amarna kari apambano. Mi apamba leire haba. Oh, kange. Kanana nang napami duba. Kona haige. Kona haibe yari hauzik haro. Kona haige ba. Nova I kabade loire. Kondu khara kana hairei. Nabani tumina leire roi. Class adu da leiba student khudingma Novana laurakpa aduda tumina lei khari aduga Novana nabani famhoge hebra tumina lege hebra Amarna sauranoba wari sanaroi Alina ai wari gamta sajarare ko Nova khara tapthaduna book aduda onsinduna larik amuk pakhre anidu tumina lei numidangi matamni Amar Ali da call tawrei Ali call adu paikhatli aduga Amarna Ali, kanana nang napami haido. Alina, as kona haige ba. Amarna, kaige, hauzik hayo. Ai haibige ba, kanano ba nang napami do. Masapu fazabra, nang nakhangba mini ba. Ai nakhangba, kanano ne. As, yare khangaro, kona hairage. Mi da haido oi ba, hairo kanano. Asengi haido oi. Senge kona, ma, senge heba. Adudi nang waso ne. Noi masi bagi pa nang napu karigumba haido adi haido tragana nangi nushibiduga nangna oiba fangjage na yare ko Amarna yare as kona hairage da wasu khan ba aduga hairusu haiba yare ko message to ina hairage phone da nungai tre nupa se engonda sanare phone da haiba nungai tabai ne mi hoi yare message to hairu phone thambe yare ko hoi Ali Amarda Novani haina message thakre. Amarna. Kaino tawrisina? Ali, nang ngawrabo? Asenki, aidi pungaw ngawre. Ema, lena hinjale de tawrise. Layeng de ya aroi. Layeng biro ibu Novada. Nang na tawrise ibo. Nupaga. Loi de he. Nushiru badubu nupi nupala ibro. Nushire di nushire. Pama di pame. Nushiba da ngawre ne ha. Ado, nang nida di hainu ko. Ai hajaroi ko ai hajaroi hairuraga ai angawba dani ado nobadi khangbra khangde ado ai ko na haige mangonda ado nang hairunu ko hairo ado di tamage message thagi ge thano ani du call thamkhre Ali Novada message tharai kedorino Nova online nei magi message adu halake Alina message adu amuka thajile Nova asomdana Nova dress ki design ama kana yengi Nova chak ising thong batana tana semba saba tuba khotpa makut masa adu yamna hai yengbaga haibana hali tamsu kaya tamlude
ꯅꯣꯕꯥ ꯃꯦꯁꯦꯁ ꯂꯥꯛꯄꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯂꯤꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯁꯤꯗꯤ ꯑꯂꯤꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯕꯥ ꯑꯂꯤꯒꯤ ꯃꯦꯁꯦꯁ ꯄꯥꯔꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯏ ꯑꯩ ꯗ꯭ꯔꯦꯁ ꯗꯤꯖꯥꯏꯟ ꯈꯔ ꯌꯦꯡꯂꯝꯕꯩꯅꯤ ꯁꯥꯎꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯁꯦꯁ ꯑꯗꯨ ꯊꯥꯈ꯭ꯔꯦ ꯑꯂꯤ ꯅꯣꯚꯥꯒꯤ ꯃꯦꯁꯦꯁ ꯑꯗꯨ ꯌꯦꯡꯉꯤ ꯅꯣꯚꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯗ ꯑꯂꯤ ꯋꯥꯈꯜꯒꯁꯨ ꯁꯥꯒꯠꯆꯩ ꯑꯂꯤꯅ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯅꯣꯚꯥ ꯑꯂꯤꯒꯤ ꯃꯦꯁꯦꯁ ꯑꯗꯨ ꯄꯥꯔꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯁꯦꯁ ꯑꯗꯨ ꯊꯥꯈ꯭ꯔꯦ ꯑꯂꯤ ꯅꯣꯚꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯅꯣꯚꯥꯗꯨ ꯀꯣꯜ ꯄꯥꯏꯈꯠꯂꯤ ꯑꯂꯤꯅ ꯆꯥꯛ ꯆꯥꯔꯕ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕ ꯆꯥꯔꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯀꯩ ꯋꯥꯅꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯁ ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ ꯀꯩꯒꯤ ꯀꯣꯟꯅ ꯍꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯗꯣ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯁꯥꯎꯗꯣꯏꯕ ꯋꯥ ꯑꯣꯏꯔꯒꯅ ꯁꯥꯎꯔꯦ ꯁꯥꯎꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯁꯥꯎꯗꯔꯦ ꯑꯁ ꯁꯥꯎꯔꯛꯇꯧꯗꯣ ꯌꯥꯝ ꯃꯥꯜꯂꯤꯗ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯑꯗꯨ ꯅꯪ ꯁꯥꯎꯔꯛꯀꯅꯨꯀꯣ ꯍꯣꯏꯅꯦ ꯁꯥꯎꯔꯣꯏꯅꯦ ꯑꯂꯤ ꯃꯔꯩ ꯂꯩꯇ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀꯣꯏꯅꯕ ꯂꯩꯕ꯭ꯔꯥ ꯅꯣꯚꯥꯅ ꯀꯩ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥꯕ ꯈꯪꯅꯕꯗꯤ ꯃꯌꯥꯝ ꯂꯩꯗ ꯑꯗꯨꯒꯤ ꯈꯪꯅꯕꯗꯨ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯗꯤ ꯕꯣꯏꯐ꯭ꯔꯦꯟꯒꯨꯝꯕ ꯍꯥꯏꯕ ꯀꯔꯤ ꯑꯩꯉꯣꯟꯗꯅꯤꯀꯣ ꯅꯪꯅ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯥ ꯍꯪꯉꯤꯁꯦ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯇꯥꯏꯟꯗꯦꯀꯣ ꯀꯥꯏꯗꯩ ꯕꯣꯏꯐ꯭ꯔꯦꯟꯅꯣ ꯑꯁꯦꯡꯀꯤ ꯂꯩꯇꯦꯀꯣ ꯌꯥꯝ ꯇꯥꯏꯟꯗꯦꯀꯣ ꯀꯥꯏꯗꯩ ꯕꯣꯏꯐ꯭ꯔꯦꯟꯅꯣ ꯂꯩꯇꯦ ꯑꯂꯤ ꯅꯣꯚꯥꯅ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯀꯤ ꯂꯩꯇꯦꯀꯣ ꯅꯣꯚꯥꯅ ꯀꯩꯅꯣ ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯒꯦ ꯅꯍꯥꯟꯈꯩ ꯉꯥꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯁꯤꯕꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯍꯦ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯗꯨꯅ ꯃꯈꯣꯏ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯂꯥꯛꯏ ꯁꯦꯀꯦꯟ ꯄꯦꯔꯦꯠꯀꯤ ꯑꯣꯖꯥ ꯂꯩꯇꯕꯅ ꯀ꯭ꯂꯥꯁ ꯇꯧꯗ꯭ꯔꯦ ꯅꯣꯚꯥꯒ ꯑꯂꯤꯒꯗꯨ ꯋꯥꯗꯤ ꯉꯥꯡꯅꯗ ꯕꯨꯛ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯂꯣꯟꯅ ꯑꯃꯒ ꯌꯦꯡꯅꯔꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯁꯣꯝꯗꯅ ꯑꯃꯔꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯤ ꯑꯗꯨ ꯑꯃꯔꯅ ꯌꯦꯡꯉꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯥꯅ ꯀꯌꯥ ꯑꯃꯔꯕꯨ ꯈꯜꯂꯨꯗꯦ ꯌꯦꯡꯁꯨ ꯀꯌꯥ ꯌꯦꯡꯂꯨꯗꯦ ꯃꯇꯧ ꯑꯗꯨꯅ ꯑꯃꯔꯅ ꯍꯦꯟꯅ ꯉꯥꯎꯖꯩ ꯆꯥꯛꯆꯩ ꯑꯃꯔꯅ ꯑꯂꯤꯗꯨ ꯅꯣꯚꯥꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯍꯦꯛ ꯁꯥꯕꯒ ꯑꯃꯔꯗꯨ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯤ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯗ ꯃꯇꯧ ꯑꯗꯨꯗ ꯑꯂꯤꯗꯨ ꯅꯣꯚꯥꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯅꯣꯚꯥꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯊꯔꯠ ꯄꯦꯔꯦꯠ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁ ꯃꯣꯅꯤꯇꯔ ꯈꯟꯅꯕ ꯑꯣꯖꯥ ꯑꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯣꯖꯥ ꯑꯗꯨꯅ ꯅꯣꯏ ꯀ꯭ꯂꯥꯁ ꯃꯣꯅꯤꯇꯔ ꯈꯜꯂꯅꯤ ꯂꯥꯡꯒꯅꯨꯀꯣ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨꯅ ꯌꯦꯁ ꯁꯔ ꯑꯣꯖꯥ ꯑꯗꯨꯅ ꯅꯨꯄꯤꯔꯣꯝꯗꯒꯤ ꯑꯃ ꯅꯨꯄꯥꯔꯣꯝꯗꯒꯤ ꯑꯃ ꯈꯟꯒꯅꯤ ꯁꯔꯁꯨ ꯂꯥꯛꯂꯦ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯂꯦꯞꯈꯠꯇꯨꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯌꯥꯔꯦ ꯇꯦꯛ ꯌꯣꯔ ꯁꯤꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯐꯝꯐꯝꯗ ꯑꯃꯨꯛ ꯐꯝꯃꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯈꯟꯕ ꯌꯥꯔꯕꯣ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯅ ꯌꯥꯔꯦ ꯁꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩꯅ ꯃꯃꯤꯡ ꯍꯥꯏꯔꯛꯀꯅꯤ ꯅꯁꯥꯅ ꯈꯪꯅ ꯂꯦꯞꯄꯨꯀꯣ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯅ ꯌꯦꯁ ꯁꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯅꯨꯄꯥꯔꯣꯝꯗꯒꯤ ꯔꯣꯜ ꯅꯝꯕꯔ 10 ꯅꯣꯚꯥ ꯊꯥꯖꯗꯕ ꯑꯃꯒ ꯉꯛꯅ ꯂꯦꯞꯈꯠꯂꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯒꯔꯜꯁꯀꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯔꯣꯜ ꯅꯝꯕꯔ 12 ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯈꯠꯂꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯀ꯭ꯂꯥꯁꯁꯤꯒꯤ ꯃꯣꯅꯤꯇꯔ ꯅꯕꯥꯅꯤꯅ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯅ ꯈꯟꯕꯅꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯌꯥꯔꯦꯀꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯁꯔ ꯃꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯑꯗꯨꯅ ꯁꯔꯅ ꯈꯔ ꯍꯥꯏꯕꯤꯔꯣ ꯑꯣꯖꯥ ꯑꯗꯨꯅ ꯐꯒꯅꯤ ꯁꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯑꯗꯨꯅ ꯅꯕꯥꯅꯤ ꯐꯝꯃꯣ ꯌꯥꯔꯦ ꯁ꯭ꯇꯨꯗꯦꯟꯠ ꯑꯅꯤꯗꯨ ꯐꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯗꯨꯅ ꯅꯣꯏꯅꯁꯨ ꯈꯪꯂꯝꯂꯒꯅꯤ ꯃꯣꯅꯤꯇꯔ ꯑꯃꯒꯤ ꯃꯊꯧ ꯑꯗꯨꯒ ꯅꯣꯏꯅ ꯀ꯭ꯂꯥꯁ ꯑꯣꯖꯥ ꯂꯩꯇ꯭ꯔꯕꯗꯤ ꯀ꯭ꯂꯥꯁ ꯃꯣꯅꯤꯇꯔ ꯑꯗꯨꯅ ꯁꯦꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯃꯣꯅꯤꯇꯔꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯑꯗꯨꯗ ꯃꯣꯅꯤꯇꯔꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯖꯕ ꯌꯥꯕꯅꯤꯀꯣ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯦ ꯅꯣꯚꯥ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯂꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯤ ꯅꯣꯚꯥ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯇꯦꯕꯜꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯉꯥꯏꯍꯥꯛ ꯄꯥꯔꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯇꯦꯕꯜ ꯃꯈꯥꯗ ꯂꯩꯕ ꯕꯣꯛꯁ ꯃꯆꯥ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯕꯨꯛ ꯑꯗꯨ ꯊꯤꯔꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ ꯀꯩꯅꯣ ꯗꯥꯏꯔꯤꯗꯤ ꯕꯨꯛꯅ ꯀꯥꯏ ꯂꯩꯈ꯭ꯔꯕ ꯀꯔꯝꯕꯅꯣ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯁꯤꯃꯗꯤ ꯂꯩꯔꯝꯃꯤꯗꯅ
ꯑꯩꯕꯨ ꯀꯗꯥꯏ ꯊꯝꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯅꯣꯚꯥ ꯃꯥꯒꯤ ꯗꯥꯏꯔꯤꯒ ꯂꯕꯨꯛꯀ ꯑꯗꯨ ꯀꯟꯅ ꯊꯤꯔꯤ꯫ ꯅꯣꯚꯥꯅ ꯗꯥꯏꯔꯤ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯄꯦꯖ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯣꯚꯥꯅ "ꯁꯤꯗꯤ ꯗꯥꯁꯛꯍꯦꯟꯒꯤ ꯑꯩꯅ ꯏꯕ ꯗꯥꯏꯔꯤꯗꯨꯅꯤꯅ꯫ ꯑꯃꯗꯨꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯗꯥꯏꯔꯤ ꯑꯗꯨ ꯐꯪꯗ꯭ꯔꯗꯨꯅ ꯅꯣꯚꯥꯅ "ꯑꯩꯒꯤ ꯗꯥꯏꯔꯤ ꯑꯃꯗꯨꯗꯤ ꯀꯔꯤꯅꯣꯃꯤ? ꯃꯤꯡꯒ ꯂꯣꯏ ꯌꯥꯎꯈꯤꯕꯅꯦ. ꯀꯩꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯤ ꯈꯪꯅꯕ ꯇꯥꯔꯦ." ꯅꯣꯚꯥ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯀꯩꯅꯣꯝ ꯑꯃ ꯇꯧꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯑꯂꯤ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯈꯔ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟ ꯇꯧꯔꯤ꯫ ꯑꯂꯤꯅ "ꯁꯤꯗꯤ ꯅꯣꯚꯥꯒꯤ ꯗꯥꯏꯔꯤꯗꯨ ꯅꯠꯇ꯭ꯔꯥ? ꯂꯣꯏꯁꯤꯜꯂꯒ ꯄꯥꯗꯨꯝ ꯄꯥꯊꯣꯛꯀꯦ." ꯑꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯔꯛꯏ꯫ ꯑꯍꯥꯟꯕ ꯄꯦꯖ ꯑꯗꯨꯗꯗꯤ "ꯑꯩꯅ ꯉꯁꯤ ꯗꯥꯏꯔꯤ ꯑꯁꯤꯗ ꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯥꯖꯗꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ. ꯀꯅꯥꯗꯁꯨ ꯑꯩꯅ ꯍꯥꯏꯗꯣꯛꯇꯅ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗ." ꯑꯂꯤ ꯑꯍꯥꯟꯕꯒꯤ ꯄꯦꯖ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯗꯨꯅ ꯃꯊꯪꯒꯤ ꯄꯦꯖ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯛꯏ꯫ "ꯑꯩꯅ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯃꯗ ꯂꯩꯈꯤ꯫